Israel na hingnabagidamag lanthengnabanay Netanyahu. Israel na masa hingnabagidamag lanthengnabanay amasung Gaza Strip ground attack taunaba sem sare. Hamas ki member singsi koisat satuna leriba siraba mi ngakta ni haina Israel gi Prime Minister Benjamin Netanyahu na phongdokre. Lan asigi maruoiba pandamani lay madude Hamas ki military amasung lengak sasan paisin bagi mapanggal tudek pa adugang Fazan kraba ikoy gi missing yumda purang na bagidamag honaba yaba honaba sinihay na Netanyahu na jati gi mapumda piba pauzel ama dahay ke ingzel manaba purang na ba apil tawraduna Netanyahu na Israel ase haujik masahing na bagidamag lan sok na rihay na phongdo ke laymay da layriba laynung da layriba dugang Gaza gi manung amasung mapanda layriba Hamas ki member pumnamag koisat chatliba siraba mingak tanihay na Netanyahu na hay ke Defense Minister Yoav Gallant, Minister Benny Gantz, Security Cabinet Chief of Staff amasung Security Organization singge makok singapun na ay koy na may paktriba pawba hona duna lan gi pandam fang na bapungkun mari chupa honari amasung masi political gi wafam yawda na tawba ni hay na Prime Minister na hay ke jati kan ba may pakpahay ba si ay koy gi pandam ne ay koy na Hamas ki matagtaakan ba landari adugang terrorist liseng kaya hatokre adubu masi ahuba kakta ni hay na Netanyahu na hay ke Gaza da ground operation chathabagi matangda mahakna madu soidana thoglagani haina phongdoke adubu karamba matamda amasung kamdongna tawgani haibagi matangda de karimata haikide panba yabade Gaza da ground operation chathanabagi damag Israel na ngamkhai area da lanme lak ahumga lising yangkhai dage lak mari fawba sai thoktuna thamle IDF Israel Defense Forces ki action adugi matamadu war cabinet na IDF ki chief of staff ka tanaraga mat amatoy na lepthokan ne chathagadawriba action asida ay koy gi lanmi singi phibam yamna phanana bahona rihay na Prime Minister na hay ke